Hello friends, ꯑꯩ ꯉꯁꯤꯗꯤ ꯇꯤꯟ ꯐꯤꯁ ꯊꯣꯡꯖꯔꯛꯀꯦ ꯌꯥꯝꯅ ꯍꯥꯎꯕ ꯁ꯭ꯇꯥꯏꯜꯗ ꯍꯥꯎꯁꯨ ꯌꯥꯝꯅ ꯍꯥꯎꯋꯦ ꯇꯤꯜꯍꯧ ꯆꯅꯝ ꯑꯗꯨꯗꯒꯤꯗꯤ ꯍꯋꯥꯏ ꯊꯔꯥꯛ ꯈꯤꯇꯪ ꯑꯃ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯂꯨ ꯑꯅꯧꯕ ꯈꯤꯇꯪ ꯑꯃ ꯃꯔꯣꯏ ꯃꯄꯥꯡ ꯐꯗꯤꯒꯣꯝ ꯂꯣꯏꯅ ꯂꯩꯖꯔꯦ ꯑꯗꯨꯒ ꯊꯥꯎꯁꯦ ꯈꯤꯇꯪ ꯍꯩꯔꯒꯦ ꯊꯥꯎꯁꯦ ꯑꯩꯗꯤ ꯍꯪꯒꯥꯝ ꯊꯥꯎ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦ ꯏꯟꯖꯥꯡꯁꯦ ꯈꯤꯇꯪ ꯍꯥꯎꯅꯤꯡꯉꯗꯤ ꯁꯤꯒꯤ ꯅꯣꯟ ꯁ꯭ꯇꯤꯛꯀꯤ ꯐ꯭ꯔꯥꯏ ꯄꯦꯟꯁꯦ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯇꯤꯟ ꯐꯤꯁꯀꯤ ꯄꯤꯁꯇꯣ ꯍꯥꯏꯐꯦꯠꯇꯪ ꯇꯥꯎꯊꯣꯛꯀꯦ ꯐ꯭ꯔꯥꯏ ꯄꯦꯟꯗ ꯇꯧꯕꯁꯤꯅ ꯊꯥꯎꯁꯨ ꯌꯥꯝꯅ ꯆꯪꯗꯦ ꯅꯣꯟ ꯁ꯭ꯇꯤꯛꯀꯤ ꯐ꯭ꯔꯥꯏ ꯄꯦꯟꯁꯦ ꯈꯤꯇꯪ ꯍꯩꯔꯒ ꯑꯗꯨꯝ ꯌꯥꯏ ꯁꯨꯃꯥꯏꯅ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯒ ꯍꯥꯏꯐꯦꯠꯇꯪ ꯇꯥꯎꯊꯣꯛꯑꯅꯤ ꯈꯤꯇꯪ ꯃꯆꯨꯁꯦ ꯕ꯭ꯔꯥꯎꯟ ꯈꯤꯇꯪ ꯂꯥꯛꯍꯜꯂꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯐ꯭ꯔꯦꯟꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯕ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯨꯗꯅ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛ ꯌꯥꯔꯛꯀꯗꯧꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯆꯅꯝ ꯉꯧꯔꯦ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯐꯖꯅ ꯃꯨꯟꯅ ꯉꯧꯕꯤꯌꯣ ꯃꯥꯒꯤ ꯍꯤꯡꯕꯒꯤ ꯃꯅꯝꯗꯣ ꯑꯗꯨꯅ ꯍꯤꯟꯖꯥꯡꯗꯣ ꯍꯥꯎꯍꯟꯗꯕꯅꯦ ꯃꯨꯟꯗ꯭ꯔꯗꯤ ꯁꯤꯒꯤ ꯄꯤꯁꯁꯤꯡꯁꯤꯁꯨ ꯌꯥꯔꯦ ꯂꯧꯊꯔꯒꯦ ꯑꯩꯁꯦ ꯁꯣꯝꯗ ꯄꯤꯁꯁꯤꯡꯁꯦ ꯉꯧꯔꯤꯉꯩꯗ ꯇꯤꯜꯍꯧ ꯆꯅꯝ ꯉꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯅꯝꯍꯧꯗ꯭ꯔꯦ ꯀꯥꯎꯗꯅ ꯍꯧꯖꯤꯛ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯆꯤꯜꯂꯒꯦ ꯃꯆꯜ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯗꯒꯤ ꯖꯤꯔꯥ ꯄꯥꯎꯗꯔ ꯙꯅꯤꯌꯥ ꯄꯥꯎꯗꯔ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯞꯄꯦ ꯌꯥꯝ ꯍꯥꯞꯇꯦ ꯁ꯭ꯄꯨꯟ ꯇꯪꯈꯥꯏ ꯑꯃꯃꯝ ꯈꯛꯇꯅꯦ ꯁꯤꯃꯨꯛ ꯍꯥꯏꯐꯦꯠꯇꯪ ꯉꯧꯔꯒꯦ ꯄꯥꯎꯗꯔ ꯉꯥꯛꯇꯅꯤꯅ ꯀꯨꯏꯅ ꯉꯧꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯂꯨ ꯑꯗꯨꯗꯒꯤꯗꯤ ꯍꯋꯥꯏ ꯊꯔꯥꯛ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ 80% ꯀꯨꯛ ꯇꯧꯊꯣꯛꯑꯒꯦ ꯃꯌꯥꯝꯁꯦ ꯐꯖꯅ ꯉꯧꯊꯣꯛꯑꯒꯦ ꯁꯤꯒꯤ ꯇꯤꯟ ꯐꯤꯁ ꯈꯨꯊꯣꯡꯁꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯊꯣꯡꯕꯤꯌꯨꯅꯦ ꯌꯥꯝ ꯊꯤꯅ ꯃꯍꯥꯎ ꯂꯩꯕꯅꯤ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯥ ꯍꯧꯖꯤꯛ ꯌꯥꯔꯦ ꯑꯗꯨꯅ ꯃꯍꯤ ꯀꯩꯅꯣꯁꯦ ꯄꯤꯁꯁꯦ ꯍꯥꯞꯆꯤꯜꯂꯒ ꯍꯥꯏꯐꯦꯠꯇꯪ ꯃꯈꯗꯪ ꯑꯣꯟꯊꯣꯛꯑꯒ ꯃꯍꯤ ꯍꯥꯞꯆꯤꯜꯂꯗꯕꯅꯦ ꯇꯤꯟ ꯐꯤꯁꯁꯤꯗꯤ ꯀꯨꯏꯅ ꯊꯣꯡꯗ꯭ꯔꯁꯨ ꯌꯥꯏꯗ ꯃꯥꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯇꯤꯜꯍꯧ ꯀꯔꯤ ꯀꯔꯥ ꯑꯗꯨꯗꯒꯤꯗꯤ ꯑꯂꯨꯒꯁꯦ ꯍꯥꯏꯐꯦꯠ ꯃꯨꯜꯂꯛꯄꯗ ꯑꯗꯨꯝ ꯃꯍꯤ ꯍꯥꯞꯆꯤꯜꯂꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯊꯨꯝꯗꯣ ꯇꯤꯟ ꯐꯤꯁ ꯊꯣꯡꯕꯗꯗꯤ ꯃꯁꯥꯒꯤ ꯊꯨꯝ ꯈꯔ ꯌꯥꯎꯖꯔꯛꯑꯕꯅꯤꯅ 80% ꯊꯨꯝ ꯍꯥꯞꯄꯤꯌꯨ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯕꯥꯎꯜꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛꯑꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ